Arambai News Guwahati da Maite Lon gi pau tabiri singbu ihan hanu maktada jingangbam Sujitrani na khurumjari hujinga sigi samlappa mariba pau sing lobirase Assam gi CM Himanta Biswa Sarmana ngarang ngangkhiba wangang amana ngasidi chayetnaba controversy ama oirakli Family planning habdi yaifa yumbal ga mari lenjana thamkhiba wafam gi mayokta Assam gi opposition party singi maikei akanba reaction kya lakli Missing control taunaba amadi lairababu kokhanabagi damak yaifa yumbal ngakna chatnanaba minority Muslim community da CM na ngarang haizakhibagi noma matung state asigi maroiba opposition party ama oriba AIUDF na CM na ngangkhiba wangang adu maikai amakhaktadagi yengbani amadi laibak thibani hairakli Akhanaba community amada yaifa yumbal ngakna chatnanabagi haibagi mahutta CM na madugi maram puthokadabani amadi mission control taunanabagi pambai puthokpada hena mityeng thampham thoisu hairakli AIUDF ki wangangloi oriba Aminul Islam na mission hengatliba asi maroina lairik laisu haiba watpa social awareness watpa amadi lairabadagini haina social scientist singna haiduna lakli banisu hairakli Aduga Congress ki maikaidagi su ngasi CM gi wangang habadi karigumba mishing hengat pasi leptrabadi nomadi Kamakhya mandir gi lam asisu khopchin khragani aduga aina lariba yum asi fawba lokshin khragani haiba wangang adu state amagi CM amagi wangang natte hainasu kanna condemn tawrakle Kasar Lakipur ahal marup ki maikaidagi Assam lenga ki tha ama mapung phabagi nungaiba phongdokhibaga loinana wakat chirol ama Assam gi CM da yongnanaba Lakipur SDO gi khuthang da pishinkhre wakachi asigi copy amana Lakipur gi MLA Kaushik Rai da su pishinkhi wakachi asida Lakipur subdivision gi headquarter ama sabinaba subdivision asi district ama oina upgrade tawbinaba loinana Singerbon amadi Tolengram samnaba Barak Turel gi mathakta thong ama sabinabagi wakat kyasu yauri haina lubasigi general secretary Ingudam Binod na thadorokpa chirol amana khanghalakli Ai balub Assam Hozaina Lamyanba Arambam Samrendragi Chahi Kunma Thoirak Suba Ningsing Thoram Hozai Parishad Sanglenda Pangthokre Lamyanba sigi photo da laishu katuna ikai khumnaba utlabagi matung sahitya karamadi natyakar Arambam Samrendragi maramda khananinabagi tharam amasu pangthoktuna akhang ahei kyana tongan ba wakhalon amadi wafam kya phongdoknakhi haina lubasigi general secretary Laishom Gulabna thadorokpa chirol amana khanghalakli Asian gold medalist Manipuri boxer Ngangom Dingkuna manung matam chadana laikidabada United Manipuri Arts and Cultural Organization Umako Guwahati na thamoi shokna nungaitaba phongdorokpaga loinana laikidrabagi thawaina mapugi laikolda ingna chikna layunaba lub asina thoni jakhi haina General Secretary GS Thongrana thadorokpa chirol amana phongdorakli Janims ki doctor Pangambam Bonson thabaktagi suspend tawkhre Hokiba Jungi Tang Mapan, Yumshakisha Numiki Numidanga, Hospital Sigi, COVID Wata, Nurse Amabu, Doctor Amana Pui Hibagi Matanga, Nursing na Irang Horakpadagi, Togdogasi Chenabani Hariba, Emosi, Tabuktagi suspend Tokibane. Panbayai, Togdogasi PPE kit setuna, COVID Wata, Kut Toknabagi, CCTV camera na puzzle hoba, video du, Handakta, viral su Oikibane. Handakta Manipuri Saknarba film critic RK Bidurna Laikidavada. Leptana awaba phongdorakle film critic asina live members su oiramba cultural forum Manipur gi members singna online gi khuthangda awaba phongdokhi forum asina puthokpa chefong ritu gi editor oina tam anirak su pubiramba minungsi chawba mipum khudingmakka loinaba ngamba aiba sina laikidabase Manipuri sahitya amadi Manipuri cinema gi mengkhatpa ngamlaroidaba achauba mangjaban amani haina forum asigi general secretary Khetri Rajena thadorokpa chirol amana khanghalakle Manipur State ki postgraduate amadi undergraduate program singi oina tentative academic calendar ngasi thokre postgraduate ki oina first semester gi exam June gi tang kundagi July gi tang 10 fawbagi manungda online gi khuthangda pangthokani aduga second semester gi class singna first semester gi exam sing hekloibaga online gi khuthangda hogani aduga second semester gi exam na September thagi manungda pangthokani fourth semester exam na August ki tang kundagi na September gi tang 8 fawbagi manungda pangthokani CVCS ki classing na July fawbagi manungda mapung phana loishingadabani aduga parikya su July thagi manungda pangthokadabani haire
Nakal amaromda undergraduate class singi oinade first amadi third semester exam college singna pikhalakpa internal assessment mark ki mathakta yumpham oraga promotion pigani. Second amadi fourth semester class singna kudaktagi online da hogadabani. Fifth semester gi exam result na July gi aroibada laukthokadabani. Sixth semester class singna online da adumak makha chathagadabani. Sixth semester gi parikya na August ki aroiba chayol gi manungda pangthokadabani amadi sixth semester gi result September 15 da laukthokadabani haina MU gi register professor W Chan Babu na thadorokpa chirol amana khanghalakli. Haukiba pung kunmari asida India da COVID ki anuba positive case lising marfutara ma thoiga chatrit supna ani phangkibaga loinana COVID anaba lising ahumga chamri supna ahumna laikhidre. India da COVID ki anuba positive case masing amadi active case ki masing khanghan hantharakpaga loinana recovery ki rate su leptana wangkhalakli. India gi recovery rate asi hojik chada marfutara mari dasmik mapan ahumne. Haukiba pung kunmari asida awangnopugi state singi manungda hojik phawbada COVID positive oibagi report lakraba state singi manungda Meghalaya da Chongaga taramari, Sikkim da Chamaga niputaret, Mizoram da Chaniga tara, masigi manungda angang yankhe yauri, Manipur da Chatruka marfutaret amadi Assam da Lisingohumga Chatruk humputarukne. Assam ki positivity rate chada ani dasmik amatarukne. Amadi Assam da COVID number moiduna Miyoi Kunmapan, Manipur da Taramapan, Mizoram da Ama, Sikkim da Ani, Amadi, Meghalaya da Tara, Laikidabagi report su lakli. BJP ke National Vice President Mukul Roy ngasi amuk TMC da hanjilakre. Inglisingani tara tareta TMC thadok lamba Mukul Roy na Mamtagi matak tamaral kya siraduna, Aikhoi Mamtagi minai natte, Ikeng pamba mamta lokthokadabani jail da thajingadabani makhau pongna laukhibadu ngasidi TMC da amuk hanjinduna mamta gi khoya khada changjakhre BJP na Bengal gi matangda tung koinagi yengliba thorang singda achoba chaithengama piramladuna Mukul Royna BJP thadokhiba sina TMC dagi BJP da chongshinkhiba khaya amasu amukhana TMC da changlaknabagi thong launa hangdokpa oina thokli Pakistan da faduna leriba Indian National Kulbhushan Yadav ta lebaga sigi High Court singda mahak maral lei natraga leiti habagi matangda appeal taunonabagi bill ama Pakistan National Assembly na ayaba pikre. Masi International Court of Justice Review and Reconsideration ek haina tholi. Egasi Pakistan pumbada chatnagani amadi khudaktagi chatnabasu haukre. Ningsing bayai Pakistan adi Kulbhushan Yadav Indian Intelligence Agency rogi spyni haina maral siraduna Pakistan gi Balochistan province tagi inglisingani taratarukta phabani hairi adubu India nadi wafamasi kanna Yadabaga loinana Yadav Iran dagi kidnap tawkhibani haiduna laklibani China da mahai tamliba Indian mahairoi sing China da mukchatpagi matangda hojiksu China na adumak tuminai laithokli Chayet Nahanduna Thamli. China na saba COVID vaccine kapa Indian singda visa ki khudong chaba pigani haina hokiba Mars ki tang tara mangada New Delhi da laiba Chinese embassy na laukthokrabasu hojik phawba Chinese authority na Indian mahairoi singda pakhum amata piraktri. Panbayai China da lairamba aduga hojik na home country India da lariba Indian chahumukna China na thamliba condition matungina Chinese vaccine kapliba atopa third country habadi Nepal, UAE amadi Maldives ta chatuna fawba Chinese vaccine kaplurabasu Chinese embassy na makhoida hojik fawda dumak visa pibidri home country da lairiba Indian sing asidi lairadana Chinese visa ngaiduna atopa laibak ta lairiba Indian sing da fawba China na visa pibidri su hairi Ngakningai horebadi direct connectivity laitrabasu Chinese citizens singdi India da lakpagi khudongchaba piri phibamasida Chinese university singda tamliba Indian mahairoi lishing kunmuki maraibak hojik phawba tambangamdri Maragasida Bangladesh faraga India da changlaknaba hotnaramba Chinese national ama West Bengal ngamkhaidagi BSF na phabagi pawmasu lakli Aroibada ngasigi tentak pamaroiba paw khara India gi maming laraba neurologist Padma Shri Dr. Ashok Panagaria post-COVID complications na maramoiduna Jaipur gi private hospital amada laikhidre. Handakta Congress tagi BJP da changkiba Jitin Prasad UP cabinet ta yauraba yari.
Arunachal ki Congress MLA Ninong Iringda Jad Bijad Khaibagi Wangang Nganglubagi Damak Ludhiana Police na Phaduna Arunachal Police ta Khushinarakhiba Ludhiana da Bezoiba YouTuber Paras Singh Bell Pikre Nagaland Lengak na Nomgi Suraga Chariba Myoishing da Lemna Hawaii Chingwai Pibagi Thorang Makha Chathakigani Lauthokre Meghalaya ki district kharada nomagi positive oibagi masing khazik hantharak labasu positivity rate hojiksu danger mark ta adumak leiriba maramna lagliba jun ki tang kunma thoi fawba East Khasi Hills ta lockdown sangdok hanaba Meghalaya lengakna warip lokre Mizoram gi maroina konung sahar Aizawl da coronavirus sandokpagi chain asi thugainabagi damak covid lockdown chayol amaga amuk Aizawl da sangdok hankre Nigerian lengakna Indian microblogging platform KOO Kuda makoigi account sing create tawkre masi Nigeria da Twitter ban tawkrabagi kharani matung Nigerian singna kugi khudong chaba asi lawrakhibane China imprint yawhandana Tokyo Olympics saruk yagadoriba Indian contingent singi oina anoba sports kit IOA na yamna thunamak thorang tawragani UK da hayengdagi numit humni gi oina pangthokadariba G7 summit ta yauriba leibak luchingba singna coronavirus haurakpham gi matangda WHO na manung mapan naidana thigat hanabagi wafam kanna taksingadori G7 gi leibak sing habadi Canada France Germany Italy Japan UK amadi US ki luchingba singna so malem gi leibak singda covid vaccine dose billion ama pigadori Second wave loikraba matung third wave oina UK da amuk ngarang covid ki anuba positive case lising taret ka chahum marfudrahum doi phangkibaga loinana taret na laikhidre US President Joe Biden na malem gi lairaba leibak singda Pfizer vaccine crore yankhai yenthoklagani lauthokre Poland Open da India gi wrestler Vives Phogat final changkhre US na mahairoi singi visa application lakliba jun gi tang 13 dagi loshinba hauragani amadi US na Covaxin bu emergency da sinabagi ayaba pirakhidre Ngasigarandi Arambai News Guwahati da Maitelon gi pau sandok chaba matang isa loisin jabaga loinana tabiriba singbo amkaso hanna kurumjari